Jordan की Amanda Thasigi Taratruk की Taratre Fobo Pangtukiba Asian Junior Amadi Cadet Judo Championship English Aniga Kungatrukta India ki Motion Kibi Lintoi Chanamamna gold medal Lobangamle Championship Aduda Indian Judo Team da Saruk Yakibi Laisang Tem Nungsitoi Amadi Zeni Chanamam Anina Mathangsina Magi weight category Singda Silver medal amadi bronze medal amamungasu phangbangam khre Jordan Judo Federation na yumbu oiraga pangthokiba Asian Junior amadi Cadets Judo Championship ta mayang Imphal thana maning khunokdagi Chanamam Ibohal amadi Sanabam Guneswari anigi machanupi Linthoi Chanabam na keji humpu humdoi makhagi kangrup amasung Zeni Chanabam na keji yankhai ga taret makhagi kangrupta mathangsina gold amadi bronze medal amamam loba ngamlok khibagaloina mayang Imphal thana anilongbi dagi laisang them Ibo Tombi amadi Laisang Them Radhamani Anigi Machanupi Laisang Them Nungsi Thoina Keji Yankhai Gani Thoi Makhagi Kanglupta Silver Medal Loba Ngamlakhibani Jordan ki Amanda Thasigi South Asian Karate Federation की मखादा Bangladesh Karate Federation अशिंदुना ढाका की मीरपुर लेबा शहीद सोहरवार्डी इंडोर स्टेडियम दा थासी की तरह मंगादगी होगदुना ngarang फावबो पांगथोखिबा तारारक सुबा South Asian Karate अमदी चही तरा मरी मखा South Asian Karate Championship English Aniga Kungatarukta Indian Karate Team da Manipur की मौज सेलुबा सानरोई सिंगना गोल याउना मेडल कया लौरक्तुना इरमदम असिगी दनतना इंडिया की मिंगचत पुरखरे Indian Karate Team da saruk yakiba Manipur ki karate ka laisram maningan bana cadet boys ki keji yankhai ni thoi category ki individual combat event ta gold medal ama lobang amlakhi makhata na Indian Karate Team da saruk yakiba paringan ma chinga khamna sub junior boys ki chahi tara mari makha kanglup ki keji nifu manga gi individual combat event ta silver medal ama lobang amlakhi loinana chapma naba chahi kanglup ki keji yankhai gi individual combat event ta PS Arif Khan su silver medal amasung chahi tara mari makha gi kata team event ta su bronze medal amaga su punna medal ani lobang amlakhi Indian Karate Team da saruk yakiba Manipur ki chahi tara mari makha kanglu ki kata team event ta thiam janishan na bronze medal amaga su fangbang amlakhibani Akam patalaiba sayo Astro Turf Hockey Stadium da thasi ki manga digi hogduna chatharakliba anirak suba state level let thongam ibo yama sing Memorial Hockey Tournament English Aniga kungatruk ngarang loshin khibaga loinana sayo singjamai wangma khetri lekaina chahi tara mari makha gi boys ki team champion oikhre tournament asigi chahi tara truk makha nupi macha gi oina TWC tawbung khongna team champion oibaga loinana Master Men's Category dana sayo singjamai wangma khetri lekai amasung maira basikhong anina joint winner oikhre Manipur Hockey mi makhada Southeast Youth Organization sayo singjamai wangma khetri lekai na sinduna chatharakhiba hockey tournament asigi ngarang loisinba numita sanakhiba chahi tara mari makha gi nupa macha gi final match da sayo singjamai wangma khetri lekai na maira basikhong bo panjal mari anida maithiba piraga team champion oiba ngamkhi final match aduda sayo gi sanaroi S thongambana best player of the final match ki mana fangkhi Chahi tara taruk makha nupi macha gi kangum ki final match tana TWC tawbung khongna sayo singjamai wangma khetri lekai bo panjal taruk anida maithiba piraga champion oiba ngamkhi final match aduda TWC ki sanaroi S henthoina best player of the final match ki mana phangba ngamkhi tournament asigi master men's ki final match tana sayo singjamai wangma khetri lekai amadi maira basikong team animaki maikai digi panjal ani digi hena makha taba ahenba panjal channaba ngamna thidabadagi team animakna punna winner oiminakhi final match aduda maira gi TH tompokna best player of the final match की मना फंकी टूर्नामेंट अदुगी अखन्नबो अवार्ड ओइना EYDC इरोय सेंबगी नुपा मचा नुपी मचा टीम अनिना बेस्ट प्रोमिसिंग टीम की अवार्ड फंकी तोंगान कैटेगरी अहुम की विनर अमदी रनर्स अप ताखरबा टीम सिंग अमदी अतै अखन्नबा अवार्ड विनर ओइखरबा टीम सिंग दसु केस अवार्ड न चिंगबा खुशिनदुना पुंगनिंग थोगथि